Malem gi COVID-19 positive oiba missing crore mari lakh marfu listing nipan ga chamo hundra manga sukre laina asina manam oiduna laikhidaba missing na lakh tarani thoi listing kun mari ga chama nipu mari sukre India gi oina hauzik phawda positive oiba miyoi lakh marfu humdoi listing tara humdoi ga chanipan humdra taruk sukre amadi laikan na bangam dana COVID-19 na maram oiduna laikhidaba na miyoi lakh ama listing kulumdoi ga chatruk tara mathoi sukre Bisnupur district ki manung sanba Kwakta da laiba Kwakta Bazar lingkhat khibagi nifunithoi suba ningsing thoram numit Kwakta Bazar Town Hall Observation Committee na sinduna ngarang pangthokre thoramadu da Kwakta Municipal Council gi chairperson Minaranjan Vice Chairperson M Ibetombi Laima ex Chairperson M D Mehuruddin Councilors gi Councillor Singh ex CM Alimuddin gi masunupa Lucky Ahmad na athoiba mithunglen sing oina saruk yakhi Anisuba tangka ki Indian Air Force ki Rafale fighter jet ahum ngasi Gujarat ta leiba Jamnagar Airways ta thunglakre fighter jet sing ado France ki Stress Airways ta ki pairaklaga ngarang ahing Gujarat ta thunglakibani fighter jet sing ado nautical miles listing ahum ga chartered leptana paiki amadi marakta air refueling ahum laktauki Patsoi Police Station gi manung channa leiba awang khunau lamkhaida asiba hakchang ama leiramle TOMTV na phangba pauda leikhraba mioi asi moirang tham brojan kawi hairi mahak ngarang numidang thokhibadagi ngasi sina phangbani hairi United States ki President Michael gi bot masing thiba gi thabak kan chathari aroiba tangka ki bot masing thiba asda US ki Pennsylvania, North Carolina, Arizona amadi Georgia gi state singda Joe Biden amadi Donald Trump anigi marakta akan mamongda lamba tawri